Kamjong district namli Wangli madi Choro Khulda Chatharakiba attack aduda foreign aggression yaute haina Home Minister Govindas Kontho Zamna Phongdorakliba se Angakpa Phawi haina Tangkhul Nagalongge working committee na Thadorakpa Cherolamana Phongdorakle Cherolasina hai Thaudang yautaba wafam kaya Home Minister na Phongdorakliba se laibak thibane masi kuki narco terroristing kanthoknaba honaba thawongi haitna lawdaba ngamloi luchingba sina Phongdokiba wafam sing asina miyamda chamamnaba ama pokhalle masi tangkhul naga singna thengnariba awaba sing asida karimnabani haire edekadu Myanmar da base tawba KNAB na chatharakhibani haibage tungan ba khudam changdam kaya phanglaba phawba external aggression yawi haibage official oiba report amata pikhalakte hairiba se matau karamnano official oiba report asi kanana pirakadabano haibado miyamda mayek sengna khanghanbiyo Assam Rifles na tha asigi tareta record tawkhiba video evidence amada Choro village da KNAV na attack chatharamle haina mayek sengna palle masigi mathakta thodogado hakthengna na thengna hoba singna so thawongadu KNAB na chatharambani haina Phongdorakle amaromda amok Assam Rifles na Tangkhul Naga nupi ama rescue tawbaga mari lainana Thadorakpa statement amada KNAB amasung village volunteer Eastern Zone na fadona pokhiba nupi ama Assam Rifles na rescue tawba ngamle haire masigi mathakta thodo asigi matangda Kamjong police station na register tawkhiba su moto case amada so KNAB gi kadar Yankai Humforom na attack chatharamle haina palle evidence sing asi yenglabadi foreign aggression ni haibase mayek senglabani adubo Home Minister na Phongdokiba wafamaduna Kamjong police na register tawriba su moto case adu karini haina lawpham thokpage haina so hanglakle MLA Laisio kaising na so tha sigi Nepalda thaudok thokpa maduda yengsinba chatpada KNAV amade PDF ni chingnaba singna attack chatharamle haina Phongdokibane miyamgi mihut ama oina constitution ki makhada wasak lokhraba luchingba asina Phongdokiba wafam sing adusu aranbani haigadawribra haibase achogba wahang ama oirakle Nakalamoromda Choro Khuldagi kilometer makhai ama fawba fadaba mafam amada Assam Rifles ki company ama lei adubu Assam Rifles ki personal singna thodok thokpa madu yaropada karigidamak pung ahumrong changlibano haibase so hangningai oiba wahangne pumnamak asigi pawkhom Home Minister na piduna aran ahui kaya Phongdokriba dugi matangda miyamda wakhal tahanbiyo natrabade tangkhulgi CSO singna lawkhatpam thokpa action khudingmak lawkhatlagani haina Cherolasina makhata na Phongdorakle